mayambu ahan namaktada wari na chongi maikidagi ikok no na taram noksari tabirasi akhona pujarakpa warida nongma panba ahing warigi mari suba tangka ngasi tangkak sidana warisina amuk kari kamdoriba habado mayam punamakna warisi punna taminrasi ngarangi wari adugi makha tarapka matamdani ningthemna magi mapuga thorang ama sille aduga ningthemna makut sonakhiba tombagi makut mami mapado kendal lama thaladuna kendandugi mathakta ningthemgi makut udu thamle aduga kendandugi maisha aduna phangba matamda asomna leiriba tombadi masado farapara haire yamna ware ko ngawi haduna phamungda ma tharo tharo ole matam asi yama thengkiba matam chunatte ayuki matam adumaktadani mamana baranjit amadi kokchauna tomba bu lenghal tomba ke dore tan hange adubu tomba pakhum kari mata piba ngamdre masadu kanna hairi haibadagi hendoktuna oningba kaya amsu phore mamana bani matha yamna sare ngakpana su kaino matore mana oge toba matam asida mamana baranjitna nangbu kari charurage tatana hange tomba kari mata pakhum piba ngamde magi awaba matawase kesubi na di mabu kan bi kani haduna thajaba kaya ama leibuduna warab suwana tomana tatana sole kesubi wai do tabada kokchauna kaino ne nasadu kana su hairi kadai da kesu doridubo hey se amata phajana khumaba nang ka dorage ba tomana wana khume ai kaino matore ai lefam khangdre ai koksiam ngawe ising kita mama na baran cheli ising lori tomagi makokta ising thaduna tomabu laikan nari kokchauna manguna tamna nga thalaga tomadu wa hangi tomba se amukta phajana hayo seba nangna nasadu ware kok ngawi haiba tarabasu guli leruba jai hospital do arabasu charpi yaidana adu dinate nangna keju ta hai keju ji kaino karamba lonaba nangna keju haresibo ware keju nungai keju kaino matarasu keju ngakne nangide se khara pharabra tomba tamna khume phare amuksu magi mai thongu du mai gai olaga kesubi rajina as ngakta lebo nangi kesu do ngakta lebo nate nangmu kari charubano aduga kidobano ba aikhoidi nang ngarang thongba chai sangdo asukmati hawbani na ngasi ju thongi haiga turumlibani adubu yararoi se fajar pathause ai guli leruge kokchip phanaba guli leruge kokchau se tomba se fajar pitalo ai guli leruge tomba teremo kuiroi rajit yamni yangna singkhirami guli leiba tomana kokchau gi masara tapna nga tharaga ish kokchau ngasi ji kaino matawrine isa su abna kaino matore kokchauna wangangunu henu wagni hajuna mab hipthale tomba tamni hipthari asomda namak kamdori ningthemda magi mapuduna haire isunupa hojikti nangi ningmu thunglagani nangbu kari pamage horen numidang dubu khara aki khang khara tonjiro ningthem hena pamjabani yaibubu khara hena kinaba khara hena wanaba adubu mana lari kai hena hairiba hena khangma hibagi mong ma tori dubu karamna khongani mapuduna khumi adudi kaw haibi yaroini adubu kokchik pise ma toina horagani aduna ma larik paning musu pharoroi masidagi nangna hena khangma hibe helgadabani mamang desu nangna pama thaba ama nangpu puna tawbani ko nangbu kyam hirage ngasigi numidang dumadi nangna tamjaba nangna sanaba singado oina thajiludana pupu adu makhoi gi leifamdi aidi khangdebo makhoi se barada leibani habde khangi makhoi gi leifam khangdabani na aina thajin matamda kari leiwa karamba ahena mahi thajingin pupu adumadi aidi kya khangdebo mapuduna nokphet tawna khumi he aina arurub kaya matakani ne chalo nakuto phajana hamdo
ꯕꯔꯥꯗ ꯂꯩꯕꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯪꯂꯥꯞ ꯂꯧꯂꯝꯃꯣꯏ ꯃꯈꯣꯏꯅ ꯀꯣꯆꯤꯡ ꯇꯝꯕ ꯂꯥꯛꯏꯗꯨꯕꯨ ꯈꯣꯡꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ ꯅꯤꯡꯊꯦꯝꯅ ꯈꯣꯡꯅ ꯂꯥꯛꯏ ꯑꯗꯨꯗꯤ ꯌꯦꯡꯉꯨ ꯅꯪꯒꯤ ꯂꯩꯐꯝ ꯑꯁꯤꯒꯁꯨ ꯄꯪꯂꯥꯞ ꯂꯥꯛꯂꯝꯗꯨ ꯃꯥꯟꯗꯦ ꯊꯤꯔꯨ ꯆꯠꯂꯣ ꯌꯦꯡꯉꯨ ꯃꯍꯥꯛꯇꯣ ꯍꯧꯖꯤꯛ ꯀꯟꯅ ꯍꯥꯏꯔꯝꯒꯅꯤ ꯃꯀꯣꯛ ꯆꯤꯛꯂꯝꯒꯅꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯥꯕꯨ ꯗꯣꯛꯇꯔꯗ ꯄꯨꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯗꯃꯛꯇ ꯒꯨꯂꯤ ꯂꯩꯕ ꯆꯠꯂꯝꯒꯅꯤ ꯌꯦꯡꯉꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯕ ꯇꯥꯔꯕꯗꯤ ꯅꯨꯃꯤꯗꯥꯡꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯍꯦꯟꯅ ꯋꯥꯔꯒꯗꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯑꯗꯨꯒꯨꯝꯕ ꯇꯝꯅꯕꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯉꯥꯛꯊꯣꯛꯄꯤꯔꯒ ꯅꯪꯒꯤ ꯄꯨꯄꯨꯅꯁꯨ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏꯗꯅ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯃꯄꯨ ꯑꯗꯨꯒ ꯅꯤꯡꯊꯦꯝꯒ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯤꯡꯊꯦꯝ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯆꯠꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯔꯕꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯒꯨꯂꯤ ꯂꯩꯕ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯨꯌꯦꯡ ꯌꯦꯡꯕ ꯀꯨꯏꯁꯥ ꯀꯨꯏꯁꯥ ꯆꯠꯂꯤ ꯐꯥꯔꯃꯥꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕꯒ ꯇꯧꯕꯒ ꯒꯨꯂꯤ ꯂꯩꯕ ꯂꯣꯏꯗꯨꯅ ꯊꯣꯛꯈꯤꯕ ꯔꯖꯤꯠꯄꯨ ꯅꯤꯡꯊꯦꯝꯅ ꯎꯔꯝꯃꯤ ꯅꯤꯡꯊꯦꯝꯅ ꯃꯥꯕꯨ ꯎꯕꯗꯒꯤ ꯍꯔꯥꯎꯔꯝꯃꯤ ꯍꯔꯥꯎꯕ ꯍꯦꯟꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯔꯖꯤꯠꯄꯨ ꯀꯧꯔꯝꯃꯤ ꯔꯖꯤꯠ ꯔꯖꯤꯠ ꯔꯖꯤꯠꯀꯤ ꯃꯅꯥꯛ ꯇꯝꯅ ꯅꯤꯡꯊꯦꯝ ꯆꯦꯟꯁꯤꯜꯂꯛꯏ ꯔꯖꯤꯠꯁꯨ ꯅꯤꯡꯊꯦꯝꯅ ꯀꯧꯔꯛꯄꯗꯨꯗ ꯃꯥꯏ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯤꯡꯊꯦꯝꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯪꯉꯤ ꯔꯖꯤꯠ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ ꯔꯖꯤꯠꯁꯨ ꯌꯥꯝꯅ ꯆꯝꯅ ꯈꯨꯝꯃꯤ ꯅꯤꯡꯊꯦꯝ ꯑꯩ ꯐꯥꯔꯃꯥꯁꯤ ꯆꯠꯂꯨꯕꯅꯤ ꯇꯣꯝꯕꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯒꯨꯂꯤ ꯂꯩꯔꯨꯕꯅꯤ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯃꯉꯥꯗꯨ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯁꯥꯗꯨꯅ ꯂꯩꯊꯣꯛꯂꯒ ꯍꯩꯃ ꯉꯁꯥꯏ ꯃꯥ ꯇꯨꯏꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯀꯩꯁꯨꯝ ꯇꯧꯗꯕꯗꯥꯏꯅꯦ ꯑꯩꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯠꯇ꯭ꯔꯣꯅꯦ ꯀꯩꯗꯧꯔꯛꯏꯅꯣ ꯔꯟꯖꯤꯠꯅ ꯑꯁ ꯀꯩꯅꯣ ꯈꯪꯗꯦ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯄꯔꯄꯔ ꯍꯥꯏ ꯂꯩꯍꯧꯏ ꯀꯣꯛꯆꯥꯎꯅ ꯃꯥ ꯁꯦꯟꯅꯍꯧꯕꯅꯤ ꯑꯩꯅ ꯈꯔꯗꯪ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯒꯨꯂꯤ ꯂꯩꯕ ꯂꯥꯛꯄꯅꯤ ꯅꯤꯡꯊꯦꯝꯅ ꯑꯗꯨ ꯅꯈꯣꯏ ꯂꯩꯁꯤ ꯀꯥꯏꯗꯅꯣ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯔꯟꯖꯤꯠꯅ ꯂꯥꯎ ꯆꯪꯉꯨꯁꯤ ꯂꯥꯎꯅꯦ ꯅꯤꯡꯊꯦꯝꯗꯤ ꯃꯄꯥ ꯇꯞ ꯆꯥꯅꯈ꯭ꯔꯦ ꯃꯥꯅ ꯈꯔ ꯆꯪꯅꯤꯡꯕ ꯒꯥꯔꯤꯒ ꯑꯗꯨꯝ ꯔꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯕꯔꯥꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯃꯊꯣꯜ 3 ꯁꯨꯕꯗꯅꯤ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯊꯛ ꯇꯝꯅ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯂꯤ ꯀꯥꯈꯠꯄꯗꯒꯤ ꯍꯧꯔꯦ ꯅꯤꯡꯊꯦꯝꯗꯤ ꯃꯅꯤꯡ ꯊꯥꯡꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯂꯝꯕꯤ ꯑꯃ ꯌꯥꯠꯂꯤꯕꯅꯤ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯃꯊꯪ ꯀꯥꯈꯠꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯂꯩꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗꯒꯤ ꯔꯟꯖꯤꯠꯅ ꯆꯠꯂꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯂꯩꯐꯝꯅꯤ ꯅꯤꯡꯊꯦꯝ ꯑꯗꯨꯝ ꯆꯠꯂꯛꯏ ꯑꯗꯨꯕꯨ 3 ꯁꯨꯕꯒꯤ ꯃꯊꯣꯜ ꯑꯁꯤꯗ ꯔꯟꯖꯤꯠꯅ ꯍꯦꯛ ꯆꯪꯈꯤꯕꯗꯗꯤ ꯅꯤꯡꯊꯦꯝ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯑꯁꯤꯒꯤ 3 ꯁꯨꯕꯁꯤꯗ ꯀꯩꯅꯣ ꯑꯁꯤꯕꯨ ꯃꯍꯥꯛ ꯃꯃꯥꯡꯊꯛꯀꯤ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯅꯤꯡꯁꯤꯡꯂꯛꯄꯗꯧꯅ ꯇꯧꯔꯤ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯀꯣꯏꯕꯗꯣ ꯑꯗꯨꯒ ꯃꯥꯒꯤꯗꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯤ ꯅꯤꯡꯁꯤꯡꯂꯛꯂꯤ ꯑꯗꯨꯉꯩ ꯃꯇꯝ ꯑꯃ ꯆꯤꯡꯂꯦꯝꯕꯅ ꯂꯩꯔꯝꯕ ꯀꯥꯗꯨ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯅ ꯇꯞꯅ ꯁꯣꯜꯂꯤ ꯆꯤꯡꯂꯦꯝ ꯑꯁꯦ ꯃꯥꯅ ꯍꯥꯟꯅ ꯃꯁꯛ ꯈꯪꯕꯗꯧꯅ ꯇꯧꯔꯤ ꯆꯪꯂꯛꯄꯗꯨꯅ ꯇꯣꯝꯕꯅ ꯍꯤꯞꯂꯤꯕ ꯀꯥꯗꯨ ꯌꯧꯔꯛꯂꯦ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯔꯟꯖꯤꯠꯅ ꯅꯤꯡꯊꯦꯝꯁꯨ ꯂꯥꯛꯂꯤꯌꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯅꯤꯡꯉꯦ ꯍꯥꯏꯕꯗ ꯆꯪꯂꯛꯄꯅꯤ ꯅꯤꯡꯊꯦꯝꯅ ꯀꯣꯛꯆꯥꯎ ꯇꯣꯝꯕ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯃꯥꯗꯤ ꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕꯗꯧꯅ ꯇꯧꯔꯤ ꯀꯣꯛꯆꯥꯎꯅ ꯑꯁ ꯈꯪꯗꯦ ꯅꯤꯡꯊꯦꯝ ꯃꯔꯨꯞꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯇꯣꯝꯕ ꯁꯦ ꯒꯨꯂꯤꯁꯨ ꯄꯨꯔꯛꯂꯦ ꯒꯨꯂꯤ ꯈꯔ ꯆꯥꯅꯕ ꯇꯧꯁꯦ ꯑꯩꯅꯁꯨ ꯒꯨꯂꯤꯒ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯑꯆꯥꯄꯣꯠ ꯑꯃ ꯍꯥꯟꯅ ꯄꯨꯔꯛꯄꯅꯤ ꯁꯦ ꯑꯁꯤ ꯆꯥꯁꯤꯜꯂꯣ ꯑꯗꯨꯒ ꯆꯥꯎꯁꯦꯕ ꯇꯣꯝꯕ ꯇꯞꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯒꯨꯂꯤ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯒ ꯎꯞꯆꯤꯜꯂꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯎꯠꯊꯣꯔꯛꯄꯗ ꯅꯤꯡꯊꯦꯝꯒ ꯃꯥꯒꯤ ꯃꯤꯠ ꯆꯥꯟꯅꯩ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯁꯦ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯅ ꯎꯔꯛꯂꯦ ꯅꯤꯡꯊꯦꯝ ꯎꯕꯗ ꯇꯣꯝꯕ ꯃꯁꯥꯗꯣ ꯄꯨꯅꯤꯛ ꯇꯤꯅꯤꯛꯂꯛꯏ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯅꯤꯡꯊꯦꯝꯗꯗꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯍꯟꯗꯣꯛꯇꯦ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯧꯔꯛꯄꯅꯤ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯇꯣꯝꯕꯕꯨ ꯐꯥꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏꯕ ꯑꯁ ꯅꯨꯄꯥ ꯃꯥꯟꯗꯦꯍꯦ ꯅꯪꯁꯦ ꯀꯩꯁꯨ ꯇꯧꯕꯅ ꯀꯜꯂꯤꯕ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯥꯏꯕ ꯃꯃꯥꯟꯅꯕ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯔꯟꯖꯤꯠꯅ ꯈꯪꯗꯕꯒꯤꯅꯤ ꯇꯣꯝꯕꯒꯤ ꯃꯤꯠꯇꯗꯤ ꯅꯤꯡꯊꯦꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁꯛꯂꯣꯜ ꯑꯃ ꯑꯣꯏꯅ ꯎꯔꯕꯅꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝ ꯃꯁꯥꯃꯛꯁꯨ ꯈꯜꯂꯤꯕꯅꯤ ꯇꯣꯝꯕꯗꯒꯤ
मान हेन हैबा तोमन लाइक हरिब मही कया से मान काउहल्लगा माबु ngaухल्लगा माबु हेन मीन मसिंग थानबसिनी निंथेमन खल्लिबा अदुबु लेफम असे अमुकसु मान सिंगने मतम ममा चिंगलेमगे लेफमनि सिन मान खल्लिबा अदुबु हजिक्ति मान फन चिंगनब तारबसु मिकुप असिदि मागे तफम तोक थबक सिंग तरुंगे हादुना खल्लि मनाक द बेट फमथे अदुगा तोमद माना कसुम तोरोय से नुपा थोउने अस लाइक अदु यामना हैरगा करी ग दुनु तोरिबनो हादुना निंथेन फमतरक मतमदा तोम मसा अदु कीदुना मनिंग हल्ले ममाना बनीना फारे असुमना वरी साना थेमदी तोमन लेरिबा फमुंग अदुगी मोनमक मखादा करिगुम्बा अमखक लोना थमखिरमे मखोय कनामद खंगम नते कनामत उहन बनते ngak wari sarami kasum tore nupa tho haduna wari khara saram laga ningthem channa sem sarami mama na baran chinna itaw as nang lakbagi kainom chagadabsu imanaba to magi mato sin kam to yadre ado lefum khanglabani na ngak su lawni nang lefum su kadai dano akhoi su nong malake ningthem lau haram laga ma yamna thuna channa sem sakre निंथेम थोखरे थोलमदाई की मतमदा मखोई की थुंगी लदो हेक लान थोलमदाई मखा की स्टार्ट कुमथरमताई मतमदा मान का दुगा कोई बिसिंग कुयिंग यिंगे ओ मसी का सिदले बे मिसिंग से माही मसिंगदी लेक लेसु दे मखा का हाइने अदबु अइंगोदगी हेनमदि कनामति यावबा यारोय मतम ममा अइना सिंगलेंबा मदि मागी मरुपसिंग मसीगी रुम मसिमक्तदनी अइना मकोक ममी खंगदना हेक्ता ngaухꯟमनी मखोय म्यामना कीदुना सिनखिबनी अदुगा आइगी पुपु अमदि आइना लायेंग साखिबा हे हदकसु चमनन तौगनी खोंग थांगबा हरमलबा निंथेम अमु लसिले अदुगा निसिले चिंगलेम बगे लेफम का अदुबु असि नत्रा हदुना तम संगे असोम का दना मखोय उहुम लेख्रि मखोय उहुम थोरकते चिंगलेम बगे लेफम का अदुगी थुंगिन पांद लेबली मपानदगी सोलोन सिलेबुदी येनगा मतोमद सोली हे सोलोन खरेनी नंगदी अमुखना कास लेबु फंगरोय हे असुमना हारगा थुंगिलदुदा हाइपेतंग ngathरुबनी अदबु करिनो खंगदब अमखंगना माबु इलकपदोना तोई निंथेम मसार स्वाइ लाउखरे ए कना इलेदुबो कइनो वखनरा असुमना चिंगनबमदि फाउकी करिनो हाबदि बाप ताहुदे हमना थुना महक इस्तेयादुगी मखारम दुकुम थनब सेम साखी ममानब अहुमदन उखरबदि माबु लाना खतकिनि हादुना असुमना कुमथरकले वखन नुंगाई कुमथरए ममानब कोकचाउना तोंब सनरी अदुगा रंजन चाक थोंबदगी हौरे मखुई कासे पुंगनिंदिनि लकपा अदुगा तोंबा अमुकेना पंगलाउद लाउखले लागना फानब यारक्त्रे तोंबगी मोंग मतौ कइनो मतरकले मसा मतोमता माना लिलिब फिरोन फुरित फावबा पंगसेद सेगाइजे यामना वाना सेना खांगले ममानब कोकचाउसु मथा सारे रजिसु चाक थोंम खंगरे तोंबा फमुंग दलेरमदगी अमुक चेंथोरई अदुगा मखोइगी चाक थोंमदगी मनाक्तसु अमुक फदराक ताई ngaurabra habsu ngaude chaina khanglibra habsu nate फदराक तारबसु माइथोंग दु फर ओंथोरे अदुगा रंजित येनगा हे चाक थोंबीरी वहाइरु ताबद रंजित तोंबा किनो तोरिदुबो तोमना अस हागजब किनो मतोवे हे ए थोंग हाउना चासे असुन महारगा कुज चकनी अमुक अमुकसु वखल लाकबदोना तोरी अदुगा अमुकसु मसासे हैनदबदौना कोक यामना ngaubadona कुछ चली का अदुग मनंगलमदा मुक चले अदुगा हंगनहदा कोइन कोन चली फमुंग मथक खंगदे मखा खंगदे कुछ चलगा सने ममानब कोकचाउना फाजिनदना तोंबा किनो नंग तोरिदुबो नंबु किदोरगेबा से नंबु किदोरगेबा ममानब रंजिना तोंबा नंगी नोंगना तौदो अखोय खरा नुंगाइते कोकचाउ मखोय युमगी मिसिंगदा पाउ पिख्रसे असुमना तोरबदी अखोय ट्यूशन तौबसु याररोय यामना वारनी वाइदो हरकपदा अमुक तोंबा गन खंता ताखिरमे ए पाउ पिगनो आई किसुम तौदेबा अस युमगी मिसिंगदा पाउ तारदी तल्ले पाउ पिनोबा असुमना माहिरे तोंबगी मोंग मतोसे फागी सुमाले असुमना
ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯦ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯆꯥꯛ ꯆꯥꯕ ꯌꯥꯎꯏ ꯆꯥꯛ ꯆꯥꯕ ꯌꯥꯎꯔꯕꯁꯨ ꯃꯥꯒꯤ ꯃꯅꯪꯒꯜ ꯑꯗꯣ ꯍꯥꯒꯖꯩ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯅ ꯃꯁꯥ ꯃꯇꯣꯝꯇ ꯄꯪꯈꯣꯠꯇ ꯈꯣꯠꯂꯤ ꯇꯣꯝꯕ ꯍꯟꯗꯛꯃꯛꯇꯤ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯇꯧꯔꯒ꯭ꯔꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯋꯥꯈꯜ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯤ ꯃꯥꯕꯨ ꯆꯤꯡꯁꯤꯜꯂꯤ ꯃꯁꯤꯃꯛꯅ ꯃꯌꯥꯝ ꯇꯥꯏꯕꯪ ꯈꯨꯟꯅꯥꯏꯅ ꯈꯟꯅꯔꯤꯕ ꯋꯥꯈꯜ ꯑꯁꯦ ꯃꯥ ꯈꯜꯂꯛꯇꯕꯅꯤ ꯇꯣꯉꯥꯟꯕ ꯑꯃꯗ ꯑꯗꯨꯝ ꯆꯠꯄꯗꯧꯅ ꯇꯧꯔꯛꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯃꯥꯕꯨ ꯁꯦꯟꯅꯩ ꯅꯨꯃꯤꯠ ꯑꯁꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯏꯔꯤꯛ ꯄꯥꯈꯤꯗ꯭ꯔꯦ ꯇꯣꯝꯕ ꯁꯦꯟꯅꯕꯗ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯦꯛ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩ ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯧꯔꯛꯂꯦ ꯇꯣꯝꯕꯗꯤ ꯐꯃꯨꯡꯗ ꯇꯨꯝꯍꯧꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯕ ꯃꯁꯥ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯆꯤꯟꯊꯣꯔꯛꯏ ꯑꯩ ꯀꯤꯖꯩ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕ ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎ ꯆꯤꯟꯁꯤꯜꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯀꯥꯡꯈ ꯃꯈꯥꯗ ꯀꯩꯅꯣꯝꯃ ꯂꯩꯍꯧꯏ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕ ꯑꯅꯤ ꯌꯥꯝ ꯆꯤꯟꯁꯤꯜꯂꯤ ꯆꯦꯟꯁꯤꯟꯕ ꯃꯇꯝꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯀꯥꯡꯈꯗꯨꯒꯤ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯃꯨꯁꯨꯛ ꯃꯨꯕ ꯑꯃꯈꯛ ꯀꯨꯜꯂꯒ ꯂꯩꯔꯤꯕꯗꯣ ꯃꯃꯥꯟꯅꯕ ꯑꯅꯤꯁꯨ ꯎꯔꯦ ꯁꯨꯡꯊꯣꯛ ꯊꯣꯔꯛꯇꯦ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯛꯊꯗꯨꯅ ꯌꯦꯡꯉꯤ ꯌꯦꯡꯕ ꯃꯇꯝꯗ ꯏꯔꯪꯂꯕ ꯃꯥꯒꯤ ꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯊꯣꯔꯛꯄꯗꯧꯅ ꯀꯥꯞꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕ ꯑꯅꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯩꯅꯦ ꯁꯤꯗ ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯞ ꯀꯨꯟꯁꯤꯟꯅꯩ ꯇꯣꯝꯕ ꯃꯥꯒꯤ ꯃꯁꯥꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝꯕ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯦ ꯃꯃꯥꯟꯅꯕ ꯑꯅꯤꯗ ꯀꯟꯅ ꯀꯨꯟꯁꯤꯜꯂꯒ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯉꯥꯏꯈꯣꯅꯦ ꯂꯥꯂꯛ ꯑꯁꯤꯗ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯅꯤ ꯉꯥꯏꯈꯣ ꯀꯣꯛꯆꯥꯎ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯦ ꯀꯥꯡꯈꯗ ꯀꯨꯜꯂꯤꯕꯁꯦ ꯀꯔꯤꯃꯠꯇ ꯃꯆꯤ ꯂꯦꯡꯗꯕ ꯃꯇꯧ ꯑꯁꯤꯗ ꯀꯣꯛꯆꯥꯎꯅ ꯔꯟꯖꯤꯠ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅꯔꯥ ꯀꯔꯤꯃꯠꯇ ꯂꯦꯡꯗꯦꯅꯦꯍꯦ ꯉꯥꯏꯈꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯛꯁꯪ ꯑꯃ ꯆꯪꯈꯤꯔꯝꯃꯤ ꯆꯥꯛꯁꯪꯗ ꯂꯩꯍꯧꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯨꯔꯒ ꯌꯥꯝꯅ ꯊꯨꯅ ꯀꯣꯛꯆꯥꯎ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯔꯨꯝ ꯑꯗꯨꯒꯤ ꯀꯥꯡꯈ ꯃꯈꯥꯗ ꯂꯩꯔꯤꯕꯗꯣ ꯀꯔꯤꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯄꯦꯠ ꯀꯞꯁꯤꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯎꯔꯦ ꯂꯩꯗꯤ ꯑꯃꯈꯛ ꯀꯥꯡꯈꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯝꯃꯤ ꯂꯩꯗꯤ ꯑꯗꯨꯁꯨ ꯈꯔ ꯆꯥꯎꯏ ꯇꯦꯗꯤ ꯕꯤꯌꯥꯔ ꯑꯃꯒꯤ ꯃꯑꯣꯡꯅꯤ ꯃꯗꯨ ꯎꯕꯗ ꯀꯣꯛꯆꯥꯎꯅ ꯇꯨ ꯀꯤꯕꯨ ꯀꯤꯔꯕꯗꯤ ꯄꯥꯡꯈꯣꯛ ꯂꯥꯅ ꯇꯝꯅꯩ ꯍꯥꯏꯕꯗꯨꯅꯤ ꯑꯁꯤꯅ ꯀꯅꯥꯏ ꯂꯩꯗꯤꯅꯣ ꯑꯩꯈꯣꯏꯗ ꯅꯍꯥꯟ ꯃꯈꯩ ꯎꯗꯦꯅ ꯇꯨ ꯃꯥꯒꯤ ꯃꯩꯇ ꯌꯥꯎꯔꯤꯕ ꯃꯥꯔꯕꯜꯒꯨꯝꯕꯁꯤꯅꯅꯤ ꯏꯔꯪ ꯂꯪꯉꯤꯁꯦ ꯅꯪꯕꯨꯗꯤꯅ ꯑꯩꯈꯣꯏꯗ ꯇꯝꯅꯕ ꯑꯩꯈꯣꯏꯗ ꯀꯦꯟꯕ ꯅꯪꯕꯨꯗꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯗꯤ ꯑꯗꯨ ꯀꯥꯡꯈꯔꯣꯝꯗꯒꯤ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯀꯣꯛꯆꯥꯎꯅꯁꯨ ꯆꯕꯦꯠ ꯅꯦꯠꯂꯤ ꯇꯣꯝꯕꯁꯨ ꯃꯥꯅ ꯈꯔ ꯁꯥꯎꯅ ꯅꯦꯠꯂꯤ ꯑꯗꯨꯒ ꯔꯟꯖꯤꯠꯁꯨ ꯄꯪꯀꯥꯎꯗ ꯀꯧꯁꯤꯜꯂꯤ ꯀꯤꯍꯜꯂꯣꯗꯅ ꯇꯣꯝꯕꯅ ꯄꯤꯔꯣ ꯑꯗꯨ ꯂꯩꯗꯤꯗꯣ ꯃꯥꯅ ꯃꯤ ꯀꯤꯍꯟꯕꯒꯤ ꯑꯩꯒ ꯇꯨꯝꯃꯤꯟꯅꯒꯦ ꯅꯈꯣꯏꯅ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯆꯠꯂꯣ ꯇꯣꯝꯕ ꯀꯥꯗ ꯂꯩꯍꯧꯔꯦ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯔꯟꯖꯤꯠ ꯑꯀꯤꯕ ꯐꯅꯌꯥꯝ ꯂꯩꯔꯝꯕꯗꯣ ꯈꯔꯗꯤ ꯐꯈ꯭ರೆ ꯑꯅꯤ ꯑꯗꯣ ꯆꯥꯛꯁꯪꯗ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯉꯥꯏꯍꯥꯛꯇꯪꯗꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯨꯔꯦꯗꯅ ꯑꯃꯁꯨ ꯅꯪꯗ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯨꯔꯕꯅꯤ ꯑꯁꯣꯝꯗꯅ ꯇꯣꯝꯕ ꯂꯩꯗꯤ ꯑꯗꯨ ꯀꯣꯜꯂꯒ ꯇꯨꯝꯍꯧꯔꯤ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯤꯖꯨꯕꯤꯒꯤ ꯋꯥꯈꯜ ꯃꯉꯣꯟꯗ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯛꯇꯦ ꯂꯩꯗꯤ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪꯅ ꯃꯤ ꯀꯤꯍꯜꯂꯤꯕ ꯏꯆꯥꯎ ꯍꯦꯛ ꯆꯥꯎꯕ ꯃꯈꯩ ꯃꯃꯤꯠ ꯑꯁꯤꯗꯅ ꯑꯔꯪꯕ ꯃꯥꯔꯕꯣꯟꯒ ꯍꯥꯞꯂꯗꯅ ꯅꯌꯥ ꯊꯤꯟꯕꯕꯨ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯂꯩꯗꯤ ꯑꯗꯣ ꯇꯞꯅ ꯃꯔꯩ ꯇꯤꯡꯊꯣꯔꯛꯄꯒꯨꯝ ꯇꯧꯏ ꯇꯣꯝꯕ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯂꯩꯗꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯀꯩꯅꯣ ꯑꯃꯨꯛꯁꯨ ꯋꯥꯈꯜꯅꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯒꯨꯝ ꯇꯧꯈꯤ ꯇꯞꯅ ꯂꯩꯗꯤꯗꯨꯒꯤ ꯃꯅꯥꯛ ꯆꯪꯉꯤ ꯑꯗꯨꯒ ꯂꯩꯗꯤꯗꯨꯒꯤ ꯃꯆꯤꯜ ꯑꯗꯨ ꯃꯥꯅ ꯍꯪꯒꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯩꯅꯣ ꯋꯥꯈꯜ ꯑꯃꯗꯤ ꯇꯣꯝꯕ ꯐꯥꯎꯈ꯭ꯔꯕꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯈꯟꯗꯦ ꯂꯩꯗꯤ ꯑꯗꯨ ꯀꯣꯜꯂꯒ ꯑꯗꯨꯝ ꯇꯨꯝꯃꯤ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯤ ꯃꯃꯥꯟꯅꯕ ꯑꯅꯤꯁꯨ ꯉꯁꯤ ꯇꯣꯝꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏꯅ ꯋꯥ ꯀꯔꯤꯃꯠꯇ ꯍꯥꯏꯕꯤꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯕꯗꯤ ꯀꯔꯤ ꯀꯝꯗꯧꯔꯛꯂꯦ ꯑꯌꯣ ꯀꯥꯎꯔꯦ ꯑꯌꯣ ꯃꯁꯥ ꯃꯇꯣꯝꯇ ꯄꯪꯁꯣꯟꯗ ꯁꯣꯜꯂꯛꯏ ꯃꯃꯥꯟꯅꯕ ꯔꯟꯖꯤꯠꯅ ꯆꯥꯛ ꯆꯥꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯇꯣꯝꯕꯅ ꯃꯁꯥ ꯃꯇꯣꯝꯇ ꯑꯌꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯇꯣꯝꯕ ꯀꯩꯗꯧꯔꯦ ꯍꯪꯉꯤ ꯑꯩꯉꯣꯟꯗ ꯂꯩꯗꯤꯅ ꯀꯥꯎꯔꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯔꯟꯖꯤꯠ ꯅꯣꯛꯂꯛꯏ ꯆꯠꯂꯍꯦ ꯂꯩꯗꯤꯅ ꯀꯥꯎꯔꯦ ꯒꯥꯏꯅ
ꯀꯨꯝꯃꯣ ꯂꯥꯛꯑꯣꯅꯦ ꯃꯪ ꯃꯪꯂꯗꯅ ꯃꯁꯤ ꯅꯨꯄꯥꯁꯦ ꯂꯥꯎ ꯆꯥꯛ ꯆꯥꯁꯤ ꯂꯥꯎ ꯇꯁꯦꯡꯅꯃꯛꯇꯤ ꯀꯥꯎꯔꯛꯄꯒꯨꯝ ꯇꯧꯈꯤꯕꯅꯤ ꯇꯣꯝꯕ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯗꯤꯗꯨ ꯌꯦꯡꯉꯤ ꯂꯩꯗꯤꯗꯨ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯇꯨꯃꯤꯟ ꯇꯥꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯕ ꯂꯥꯛꯏ ꯆꯥꯛꯁꯪꯗꯒꯤ ꯆꯥꯛꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯄꯨꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯆꯥꯛ ꯆꯥꯐꯝ ꯑꯍꯥꯡꯕ ꯌꯨꯝꯖꯥꯏ ꯃꯇꯦꯛ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯥꯔꯤ ꯑꯁꯨꯝꯅ ꯆꯥꯔꯤꯉꯩ ꯑꯁꯣꯝꯒꯤ ꯁꯣꯔꯣꯛ ꯋꯥꯡꯃ ꯇꯥꯏꯅꯕ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯒꯤ ꯀꯥꯒꯤ ꯃꯤꯡꯁꯦꯜ ꯈꯥꯔꯤꯕꯗꯣ ꯉꯁꯤꯗꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯈꯔ ꯃꯉꯥꯜ ꯑꯗꯨ ꯐꯥꯎꯖꯤꯜꯂꯛꯄꯒꯨꯝ ꯎꯔꯤ ꯆꯥꯛ ꯆꯥꯅ ꯇꯣꯝꯕꯅ ꯍꯥꯟꯅ ꯐꯠ ꯑꯣꯟꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯁꯥꯃꯤ ꯑꯃꯈꯛ ꯇꯥꯎꯔꯒ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯗꯣ ꯇꯣꯝꯕꯅ ꯎꯔꯦ ꯆꯥꯛ ꯍꯨꯞꯂꯝꯕ ꯇꯣꯝꯕ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯇꯨꯃꯤꯟ ꯂꯦꯡꯅ ꯂꯩꯔꯤ ꯇꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯅꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎꯁꯨ ꯇꯣꯝꯕ ꯀꯩꯗꯧꯔꯦ ꯇꯣꯝꯕꯅ ꯇꯞꯅ ꯃꯈꯨꯠꯇꯨꯅ ꯊꯤꯜꯂꯤ ꯌꯦꯡꯉꯨ ꯍꯥꯏꯅ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯐꯠ ꯑꯣꯟꯊꯣꯛꯏ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯀꯤꯕ ꯐꯪꯗꯕ ꯃꯃꯤ ꯁꯥꯃꯤ ꯑꯃꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯕ ꯇꯣꯛꯈ꯭ꯔꯦ ꯌꯥꯝꯅ ꯌꯥꯡꯅ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥꯗꯣ ꯑꯃꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯇꯨꯝ ꯇꯥꯁꯤꯜꯂꯤ ꯍꯧꯖꯤꯛꯀꯤꯗꯨꯕ ꯃꯈꯣꯏ ꯑꯍꯨꯝ ꯀꯔꯤꯅꯣ ꯈꯪꯗꯅ ꯁꯣꯟꯅꯩ ꯑꯁꯨꯝꯅ ꯁꯣꯟꯅꯗꯨꯅ ꯇꯣꯝꯕꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯇꯥꯁꯤꯜꯂꯤꯉꯩ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯕꯅ ꯂꯩꯗꯤꯗꯤ ꯃꯃꯥꯅ ꯀꯣꯛꯆꯥꯎꯅ ꯂꯩꯗꯤ ꯑꯃꯨꯛ ꯁꯣꯜꯂꯤꯅꯦ ꯑꯁ꯭ꯋꯥꯏ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯁꯣꯟꯕ ꯇꯥꯔꯕꯁꯨ ꯃꯃꯥꯟꯅꯕ ꯔꯟꯖꯤꯠꯁꯨ ꯑꯣꯟꯊꯣꯔꯛꯏ ꯂꯩꯇꯦꯅꯦꯍꯦ ꯂꯩꯗꯤꯗꯨꯕꯨ ꯑꯁꯤ ꯂꯩꯍꯧꯗꯥꯏꯅꯦ ꯀꯣꯏꯊꯤ ꯊꯤ ꯂꯩꯗꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯂꯩꯗꯤ ꯂꯩꯔꯝꯗꯕꯗꯒꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯉꯛꯅꯔꯤꯉꯩ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝꯒꯤ ꯇꯦꯕꯜ ꯑꯗꯨꯒ ꯀꯥꯡꯈꯜ ꯑꯇꯩ ꯑꯀꯣꯏꯕꯁꯤꯡ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯄꯪꯅꯣꯝꯗ ꯅꯣꯝꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ ꯌꯥꯝꯅ ꯀꯟꯅ ꯀꯤꯍꯟꯕ ꯌꯥꯝꯅ ꯀꯟꯅ ꯋꯥꯍꯟꯕ ꯍꯥꯏꯕꯗꯣ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯣꯏꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯇꯝꯅꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯥꯁꯦ ꯂꯩꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯦꯟꯅ ꯀꯣꯏꯁꯤꯜꯂꯛꯏ ꯌꯥꯝꯅ ꯋꯥꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯈꯥꯡꯅꯕ ꯍꯣꯠꯅꯩ ꯀꯔꯤꯕꯨ ꯊꯣꯛꯀꯗꯣꯔꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ